Asian Development Bank ADB ga khudjek pinatriba ama oibna Imphal Ring Road project asi matam khara thingthaba yana leide tenthang asi phangdaba thoklabadi atopa pambai thiduna project asi loisinaba honagani haina Public Works Department PWD ge Additional Chief Engineer Chabungbam Utamna phungdorakle wafam asi DIPR na tangkak naina chatharaktiba Meet the Press ki thoramda mahakna phungdokhibane Manipur Lengaki Public Works Department PWD na paikhatliba thabak thoram sing miyamda mamutana khanghanabagi pandamda pangthokiba thoram aduta DIPR ge Director Dr. Thongnaujam Charanjit Yaukna PWD ge Additional Chief Engineer Chabungbam Uttam Additional Chief Engineer 1 Dr. Ngangom Senior SSW Thongam Komol SW Lairik Yengbam Vivek Roy amade SE Asmida Sahani na sarukya khe Thaurammaduga Mari Lainana, Additional Chief Engineer Chabungbam Utamna Hai, Lupa Crore Lising Amaga Chatru Khumpu Changna, Simgadoriba, Kilometer Yankai Matway Dasmi, Ani Ahum Sangba Project Asagi Apunba Selfamgi Chada, Marifude, ADB Dagi Loan Oina Laugadabana, Sentang Asagadamak Process Tawre, Chahiasigi Mars Thada, ADB ge official sing Imphal da Lagduna Yengsalam Le, Department ke Maike Dagi So Pipam Thokpa report Lankhat Kre, Adumakpo Hauzik Fawagi Oina de ADB ge Maike Dagi, feedback Pirak Palaitre, State Lengakna Putokadoriba Project Asigi Apunba Selfamgi Chada Kungi Sentang de, Project Asi Paikatpa Hauduna, Chada Yankai Napigane, Manga Dasmik Taruki Tabak, Paikat Paloide, Ring Road, Asina Sokhalaba, Lamgi Mapu Singda, Compensation Oina Pigadaba, Lupa Crore Chama, Humpudaragi Selfa Masigi Manunda, Lupa Crore Chamaga, Lak Nipumanga, Tongan Ba, Lamapu Sing the P. Cray, Lemhoriba Selfam Sing Pituk Naba Department, Maike de Gilengakta, Proposal Thakre. Package ahum thokna chathagadoriba project asigi package 1 namadi 2 gi sarugasi kumjal singani kunmari dagi haukhibane loinana package 3 asina kumjal singani kunmanga dagi haukhibane project asi chahi aniga tha mari fawbugi manungda loisina ba pandam thamkhibani haina mahakna phongdokhe mahakna makhatana hai chaliba senba chahi lisingani kuntaru kuntaret ki oina state asigi oina lambi semnaba department ta kaitharaki ba senphamasi jawrakna lupa crore chamane hauzik fawbugi selphamasi sizinadre lengakna pirakpa yathang matung inna lambi sembagi thabagasi paikhatkani haina mahakna makhata khe ADB na sanction tawdaba funding tawdaba project mane adu mase moiga akoiga sign tawdaba agreement je loitriba hojikse processes athari hai tai adana moina handaki march la amaga akoigi sigi issues me andi yengamaga moigi observation akoigi traffic survey anoga piu haiba economic analysis piu haiba adigi reconfirmation tawba jaga khara ko piu haiba adu me amse koina loinama moida fikat pun loijagre moiga akoiga paw hona buje matung ina akona handak recently moidagi follow up lobjabda akona thagal liba data mayam report mayam do moi check tor matung da moi yam thuna amu akoida feedback pirakadi haiba di thabirai admaina hojik lotion gi aitare loan gi ADB gi moigi makhada DA gi makhada so aitare approved advanced procurement hai moi system lai hana gi loan de sign tok dring aida procurement process lotion gadaba aduga loan sign tok na dring aida sigi worker as pithok ko daba haiba ma madugi process satharaga tawbiba project paikhat ki bani the project se thuna sign torkani haibigi gano da torka paithar project ni hujik chaliba progress kai gram yam sidi akoi state matching share gi kai thoga suba thabak nei je Hojik Paikhaliba Mayamna Receive Payment Hairaga Khangnaba Manipur Urban Road Drainage and Asset Management Improvement Project Muradib Haina Khangnaba Project asigi matangda paladuna mahakna makhatana hai project asi Asian Infrastructure Investment Bank AIBB ge funded project ni project asina Greater Municipal Area amagi Imphal East amade Imphal West District ki khungang humbutara taret yauna Greater Imphal ge akoiba mafam sing konsile project asigi cost na lupa crore lising ahunga chatrok ni futaret ni package mari thokna paikhaliba project asina Assembly Constituency tarataru konsile state asida ka hena nong chuba amade lairiba lambi ki fibam amade mapung phana drainage fibam phatriba si yengduna project asi paikhatpani lambi amada koilas tharaba su yamna thuna lambi kairakpana chingba fiba maikhoina toina thengnariba asi koknaba amade lambi sorok ki maintenance ki yengduna project asi paikhatnaba proposal thagatkibane
project asigi makhada semliba lambi gi design life asi chahi kuntra oigene project asigi makhada semliba lambi sing asigi nakalda line drainage system thamnaba amade toina lambi tawkhaibagi phibam laihandanaba lambi gi nakalda utility corridor sing thamnabagi provision yaure project asigi manung channa lambi sorok sing short panel concrete thaba koilas thaba amade interlocking concrete paver block ICPB mafam gi matung inna thaduna semgane project asida anoba pambai oina hanagi lambi soroki awangba adudagi hengatana lambi semnaba full depth reclamation haiba pambai asi agaknaba mafam kharada sijananaba provision yaure project asi haukiba kumja lisagani kunmanga da haukibane project asi hojik chada taramanga rom loisilakle project asigi makhada short panel concrete pavement thagadaba kilometer 4 rim manungta hojik faubda kilometer 9.9 short panel concrete pavement thakrai कोइलास थागदब किलोमीटर 463.3 सांगबा लंबीगी मनुंगदा हौजिक फाउबदा किलोमीटर 492.1 लोइसले प्रोजेक्ट असे लाखलिबा कुमजा लिसंगनी कुंतरेता लोइसनबा पांडम थंगली हाइना महाकना फोंगदोके महाकना मखाताना हाई प्रोजेक्ट असेगे मखादा रोड एसेस मैनेजमेंट सिस्टम राम साइबर सिस्टम अमा पाइखनबा थौरांग तौरे सिस्टम असिना लमदम असिदा लैरिबा लंबी सोरोक अमदे थोंगी फिबम असे मैपेट तौदुना मपुंग फाबा database ama semduna lambi sorok amade thongi phibam yengsingane masina hojik lambi sorok amade thongi phibam masi kayam koina chatkani amade karamba matamda amuk semba yagani haibagi phibam sing ado khangba ngamgane rigid pavement ge makhada semliba lambi sing asi hanagi yengnabada pixelbagi wafam leite haina mahakta makhata ke अखोई के सिगी प्रोजेक्ट सिगी मखादा अखोई के शॉर्ट पैनल कंक्रीट थाबा जगह खरा यावी सिदा नतना अखोई के पेपर ब्लॉक थाबा जगह यावकनी अदुगा कोलास्टम थाबा फ्लेक्सिबल पेमेंट ना अदुना अहुम जे मिक्स तौरगने मागी कनो दुगी मतुगिन याबजरकदैसे हानगे लेजरमिबा सोरोकी मरातो अदुजे सुपि पिक्सल होय अदुगी कैरेज वे दुदी चामानना दुम थामने अदु चामानना दुम हाइगनी लेमहौरिबा सरुक से अखोइना आइदर पेपर ब्लॉक ना थाबा मा कईगुंबा जगह यामना अखोइगी अर्बन एरिया होइबा बिल्टअप एरिया होइबा मफम न संगबा याम सिजनब मफम होइतारगदी मदु पेपर ब्लॉक थारकनी जगह अतोप खरा यंगना अखोइगी नुंगना हेजलगा जेएसबी थारगा हार्ड सोल्जर ना कॉम्पैक्ट तौरगा नाना थमलिबा खरजु यावरकनी अदुबु मताइदा अखोइना हुजि नुंग हेजलगा थमबिसिदि मागी जगह जी ड्रेन दु लोइद्रिबा ड्रेन दो हाय वाइ तोक्तोक मतमदा जगह दो अखोइना हुजि पेपर ब्लॉक थाबा काइगदबा ड्रेन दो हाना लोयरकांदा अखोइना सोरक तकलबदा हुजि सोरक हान तोक्सननिना ड्रेन दो लोयरकांदा मागी मताइदा लेमहोरिबा सोरक कंक्रीट हाइबनि खंगे नत्रगा कोलास सामनि खंगे मताइदा लेमहोरिबा अखोइना सोल्जर कौगे दु सोल्जर दो लोइचलकनी